Union Home Ministergi Wapham Manipur Meeyamda Singnabani Haina Cocomi Convenor Athoubana Phongdokhre Wapham asi kumja Englising ani kunga humdogi me ahumdagi kuki narco terrorist singna kanglai pakta satharliba irang asi chahi ani surakpaga mari leinana lakliba me ahumda khuman lampakta Cocomi na sinduna People Convention on Manipur Crisis haiba mifam ama pangthokadawriba asigi mangoinana mifam aduda kari warep lawgani haiba temnabagi damak Imphal West Sporting Club IWAC amasung Cocomi na sinduna khumbong maikaida pangthok Mifam amada Phongdokhibani Mifam aduga mari leinana Khuraijam Athoubana Phongdokhibada chahi ani faraklaba irang asibu India government na losinaba honaraktaba amade kari tawgani haibasu khangba ngamdaba amasung miyambu chamamna halaga thamde miyamgi fundamental right piba ngamdana thamlakliba ase nungi oiba ichel sing miyam punna khangminaraga Athoubada Cocomi na miyamgi laibak lepa yaba warep ama lawbada miyamna punna saruk yaminasi haina Phongdokhi